Dear Manipur YouTube channel swing bir mem pum nong pom kahna taram nok sari han bada yamna maru eba update ama Sekma unit ki commander Robin Mangang khoirak pom dagi update makatang thamjage lan haibas de nakal animakta asi ana loina yauna gani makhoi ki kunmanga sikhiba hapta ama phadri ngasi ekhoi gi athoba ani mangkhibagi kari gi nakhoi tuson manson na leiribano kapkano hojik nga hek tumin leinari ai isasu ngasai dagi lei himalay bak ki damakta thawaina pon tha pibadi changna sanagi kairakta sarka kabani haina Robin Mangang khoirakpam na social media tarko pawa mana phungdukpiri aduga to update amadana ngasigi laibak thiba thodokta laikhidraba khungakpa athoba en Michael chahi kunthraga humdoi of palace compound amasung em khaba sahi kunhumdoi of sagol tongba mamang laikai aduga miyoi humna sok apan nangki soklabsing adugi manungda manor mayum barisar masu rimsta laikanari hairi aduga mathangi update asina matam khara miyam gi mateng lawjararoi apunba club hairo ki lanmi singlu poina lairiba periphery protection force hairok ta thajab amaga loinana nuksibiduna lamlamde ki mateng pangpiba lakpiba yaubirakpa khudingmak PPF na yamna ikai khumna jabaga loinana harawba apenba poksei adubu mateng pangba lakpa sing sayetnaba ikhoida matam manglakpa phangi phangde piba pidabagi sayetnaba sing lan sengna yaunaba hutna jariba lanmi sing the moral down to honba discourage yoholapana maram oirakpa loinana mateng pangnaba hotnaba da miyam da awa piba manba mawong da senkhai thumkhai kaya tawduna nongmagi suraga sariba lairaba miyam da hen awa piba da natana lambi sorokta watpa yambagi wanatana seliamna toina lambi gi mapam kaya da khaiba asina su hena lambi satliba sing da hena khudong sa da piba na warong narakpa pena da ba kaya yorakle amarom da mateng pangbagi namada group satlaga kumhai amagumna lakpa kayasu yaudaba natte masi khudong saba lauraga kangbu amana mateng hena panghaunaba sasinaba puksen sengdaba lanmi saba kaya amasu thoraknaba maram oirakli asiguma pibe masi PPF na lumna laujabana nungnangba puksei miyamna su amasu kairoidaba nongmagi suraga sariba lairaba miyamda awaba piroidaba lambi thiraga mateng pangpiyu lan asina lairaba miyamda hena awaba piribanina haiba loinamakna khanglibani ngasidi asengbra sengdabra lan yauribra yaudibra khangdaba mateng pangbo group kaya tholaktuna karbar amagumna miyamda malhanba utchaiba group kaya amasu lehelak naba maram amasu oiraktaba natte maitai miyambu nungsibiba manipuri ki apunbagi saktam kaihan ningdaba punna hingminnaba pamba imaleba ki thawai khubakta haptuna lan thingnariba thawna faraba asengba mapari kaya lan phamda saba phangdana chetpa phangdana chara helaga leliba kayadi mateng mapung phana ngasisu phangdri haiba yai aduna mateng pangbiningduna chatpiriba iraisa miyamna mateng pangbiba matamda kanada pigani kanana lan thingnari kupna hingbiraga mateng pangbirabadi mateng adu mahi sarabani haiba si kaubi khanu haiba wafam thamjari aroibada irepa kasi iresa miyam da PPF hairuki maikai degi no luksana haijaning badi matam khara miyam degi mateng lawjaru haiba si miyam gi mateng PPF na latna jabanatte ikai khumna daba lumna lawjadaba natte thengnariba lan asi miyam gi mateng yaudana mai pakpa ngamloi karigumbada miyam na PPF pu nungsipiduna mateng pangbining labadi khuchu khulai maru marang oina pangbiyu asinataba matengdi matam khara lawjakhiroi matam sana darkar gi matung inna miyam da PPF ke maikai digi mateng nijarake matam adu da PPF hairok ta thambiriba thajaba adu manghan bidnaba mateng pangjabirak na haijari paujenjari rosan thaunaujam lusing puren periphery protection force hairok aduga mathangi update asina NSN IM na drug lalonba sing the warning pikre nagagi lalhulup national socialist council of Nagaland NSN IM na narcotic drugs sing karbato bumur wina makhoi ki cadre sing matak ta kan action lokat lagani haina lup asigi Nagalim voice haiba bulletin amada phungdokre bulletin aduna makha taratun drug lalonba sing matak ta matam san action lokat hawjobadi khunai asi maru oina naga furup asi nomono magi drug na landarak tuna mangkhibagi akiba lei maram aduna hawjik lup asina hawjik internationally drug ki mayok ta sangsiliba war as the saru yadun drug lalonba sing maru oina lup asigi cadre na drug members ki matak ta kan warning pibaga loinana sairak pinabagi thausil sembo loire hairi bulletin asida kanagum bulup asiga official rank na drug na makha taba rank na karigumba narcotic drug trafficking tawbagi karbar asida yawa thingnar badi sabsab matik sabo
punishment loop asina pina ba sem sare hairi makatana innocent IM na narcotic drug ki mayukta paikrak liba khongthang asi loop asigi high ranking officer dagi low ring de liba cadre sing ki mafam da amadi tongan ba naga purup sing da han bam sung aroiba message maina bulletin asi khuthang da kangan bani haidi aduga khongthang asi loop asina naga community sing bu drug ki pak tagi kanana balo khulak ba khongthang ni masina sokhalaba socio economic amadi sokhat lamjen gi khongthang tan naga nation gi oina so sapu ma pirak pa yaba ki ba leibana khongthang asi lokulak bani haina bulletin asi da pali